Laingakna COVID-19 ngakthoknaba thamkiba lockdown lakliba tang 38 fawba sangdokre. Home Department na thokpa order amada lockdown curfew asi numidang wairam pung 5 dagi ayuki pung 3 fawba khaktamak leiragani. Imphal mayol amadi lekai gi singi dukan hangbagi chana kanglonsing lauthokre. Imphal East District ki oinasu District Administration asinduna Porompata leiba DC Office Complex ta Independence Day gi thoram pangthoki. Thoram aduda Imphal East ki DC Rangitavali Waikhom District Administration gi makok thongba official sing Superintendent of Police Imphal East Jogit Chandra Hobizam amadi Police ke tai makok thongba official kayana saruk yaki. District Administration Bisnupur na sustenduna Independence Day gi thoram ngasi SOP ngaktuna Bisnupur New Mini Secretariat Complex sa DC Bisnupur Nita Arambam na India gi machu ahong gi firal chingkhatuna hodokhe. Kakching District tasu India na ningkha tamba numit palan thoram ngasi district ki thakta District Administration Kakching na sinduna Kakching DC Office Complex sa pangthokhe. Kakching Police ki SDPO Pukram Sankar MPS na Parade Commander oiduna pangthokhiba ngasi palan thoram aduda Deputy Commissioner Kakching Arambam Valentina na athoiba mithunglen oiduna National Anthem galoina na machu ahong gi firal paihanki. Tengnoupal District Headquarter dasu Humbutra Mari Suba Independence Day thoram District asigi DC Office Complex ta pangthokre. Deputy Commissioner Tengnoupal M Rajkumar na India gi machu ahong gi firal chingkhatuna ikai khumnaba utke. Apunba Iraipaki Maheroi Singpanglup Ems ki President gi Thaupuriba Roman Khumujam amadi Publicity Secretary Sayonba Waikhomani gi mapok numit ka mari leinana ngasi Siza Hospital la blood donation camp ama pangthokre.